ruling amadi opposition gi blame game gi matangi masida khigi Khurai Assembly constituency gi MLA khigi El Susindro na phongdokhiba warol ni Congress na PR thamba pami government thugai ba pami hairi masigi thamliba statement sigi matang da khigi tang mapan haukiba February tang mapan da former chief minister Nongthombam Biren na resign tawgraba matung February tang ahum dagi president rule si Manipur da thamdana lakpani adumakpu hojik si amuk tha taruk amuk extend tawgre masida nongtho khoi El Susindro na phongdor eliba statement si Manipur da PR thambasi Congress lengak na makhoi gi dimani makhoi gi apambani haibani adugi mathakta hairiba khoi gi tang mapanda khoi gi resign tawbisi da khoi gi no confidence motion thangat pasi Congress ki makhoi manga khaktani mi tara sudadi no confidence motion thangat pa ya tabagi kano sule sigi matang da mu ngarang paumi na hangbagi matungina ko BJP gi manungda Congress hawat pa yawbra hangbada yawram ba yai haibagi statement ju dum thammi yawram ba yai haibasi makna su masida lai se ngasi phauba hoi mayamna amu waroshin je loira loisilakpa ngamdaba na yenga kanda koi president rule si la kanda kharamakti phagadra haibagi expectation di tawgi Congress na su dumak PRC thangat ki adumakpu hojiksi amung president rule je pamje khoi popular government ama semjarage habani masigi matang da oja ngasi phawba khoi absolute majority leiraga su popular government ama ling bangam da basi tasengna BJP gi leiriba MLA sing sigi marakta khaibung tai habase oja yam mayek chengna tai basi sidane ba mase khaibung ta basina nakpak tar kanda makoi phammunai CM gi chokri je munai habasima oja haiman ba thokla roidaba yamna mayek senglaba mayek laraba example ma khaksu oja oi si matang da oja gi statement di kari kamai thami yai lema koi swai su dum akoi na thengnari ba awawa masak amani ha ba tare ko akoi yori ba leiba ki miyam gi furup mayam gi ba saktam mayam si akoi gi political platform amada democracy ba leiba ina ko sigi system amada koi na koi government linga kan da assembly pamaga assembly ha bisini assembly mawi humfu na phami je moi humfu na te je khan ga bani people to 30 lakhs population of Manipur gi mi phamne na koi na loba ma sangi ko si consciousness se koi political leaders sin le hani ko aduga koi adum hojiti hanagi du natra bani miyam se khongi aduna politicians so called ko haribu sing sin ngang thuk thok ko mayam sing mayam si akoi adum assess tawri ko aduga no sab katari teri yam no oibaga yawbunga ngasing hang khibuji kano hayeng adi ngani tawdi swai si da koi se kano koi thak si lepe ba ko ngak sal ko tawri mayam si yang kanda aduna koi oi ba hoji pogi board congress and BJP gi nakan da lai mayam sing asina thangma iba pot asida miyang gi oi ba pot se khara dum kano ni wat pa man gi mami tai ko political advantage sama gi party sing gi leben de hena sangba adu gi posok tu akoi da mayek sing ko tawgoda bani ko party ama ko gi phubon sana di ngamna mo na ba je freely contest tongri dana adu bu hojiki lai situation since May 3 2023 gi la iba situation yenga kan da di akoi di adum demand tor lak pani irrespective of political parties kon akoi yaraga di tang yamna aron mabu ro atu po ro khanami dara kan da akoi gi pochi da sap akoi akanam thanghobuna pharoidra haibi kano se madu ude ko masi akoi ason bani haiba tare hojiki party gi oiba dominance atraga kano mayam do ikoi miyam hojiki yam conscious oirabani ko ana don gi ngata yeng dana ikoi mi khan base hantaki lakadori ba mi khan jingna singba ko mayam gi singba khan base asida khari yumpham oira kadra aina ai hantaki khangi ai khanjei ko maram gi ikoi na su yamna wari base khudmak politics se yumpham oibani dana imungi politics imungi head of
the family ki politics ko then laikai ki politics sama lakpa matam da laikai du gi club ki kari ki leaders ki mayam gi magi political thinking process ko then district amagi na area gi kanu posak mayam se as a state or nation gi thakta la akanda magi oiriba masak ase magi political leaders sai batare ko makhoi gi kanu na lep toine hojik lai ba ami gi civilization hojik leiba malem sigi masak se ko aduna political leaders sai ba se akoi masi miyam na consist oiba hauri e baduna hojik ti BJP na traga congress ki na traga any dol amada yang kanna ka emphasis pira aroina khalli next laiba election si ko leadership phajana quality laiba then magi masagi oiba kanu sai miyam gi oiba kanu mayama vision mayama piba ngamba ko aduna masigumba se akoi check tawra ani lawi aduna masigumba leitraga di akoi khunai su kan mangamoi aina hairi se akoi yam sip propaganda mayam na khabar gi headline kan mase masi ai yam pamui hai batare ko kanu akoi gi yaire mako aduna ngang thok sak torpa toriba mayam singa se amana amagi kanu handana yengba hangkat yengba gi wa ngata nate congress na BJP ngata gi nate akoi na yamna kitang hena serious ohening bako khara hena energy kanu pira kanda koi malim da tongnari ba political leaders mayam na magi leiba ki damakta magi leiba situation contextual problems mayam da thammi ba magi vision ko di magi opinion mayam do adu sum yengura kanda koi sidida khana kitang akoi sip oibagi kanu se akoi na uiye akoi leina solution da lakpa na taba yam suggestive oiba na taba achit akom yengba gum kasin ko ya yenga asoiba leira ka ngasai gi yam juai khu gi pot hainari dana ana siguma pot si yamna kan haising na kitang akoi semtu minasi aduna politics haibasi masi yam maru oiba pot amani aduga kan meti masa mo ina ko natraga even group kontra ta tarit mayam leriba manipuri kunai indigenous people singi jinda akoi gi ojaba atum yam talent leijabani maramaduna any kana political party gi leiba politicians singa sina sikan biraga hojiksu now matam lei haiba tare improve tongnabagi ko aduga maruina hojik aina pami di manipur da leiriba situation sing leiriba pot mayam si kanoni yangi punna ngasai party gi level da ngang na baduna tabako khara hena kan khara role la honningi haiba tare aduga isam chamba aina khara sang ngang ja te kesunati isagi oiba majority oiba masing khwadi yang ba kan masing ama leira kan da isagi sarkar ama lingma ngamda ba haisi dagi hena son bajibu kari leiri ki ne ko aduni CCC adum kan sini aduga akoi history da bot congress na BJP or other political party gi wagera akoi de dum wara la ai ba tare aduga mai magin nak na hona baga gi political opportunity magin nak na riban yar dear ones katana tana praja as a whole ngasi economically socially culturally in all aspect on fronts ta ikoi degenerate toksala ini ko ya lema si mayam si inga kanda apin tawjaningi akoi miyam gi mihut sing oina laibiri ba sing sina yarega di hojik leiba situations da khare na concentrate tobiu and then matam gi politics to matam da kitang thak wang na haiba tare ko opinion sing thambina ba akang hai sing su kara consult tor kanda prajamiyam da en convincing oiba mong da ko thambagi kano sima thak sim kitang pukala ningai wa phum tam gi ko okay thank you very much uza sidam